Ahan badem na maruiba update ama pandamdagi lawkachage awang Nongpokki Lalhoubasingi Khut Thoknabagi Myanmar gi PDF amadi KNF B ama Sire mapan Henna Sokle Indo Myanmar border paring ki Kamjong district katai na Myanmar gi Miao Thit India gi awang Nongpokta Lalhoubasingi lona thingkraba Lalhoubasingi Myanmar gi PDF amadi KNF B ga akan mumong de Khut Thoknakre Khut Thoknabagi thoktok adu da PDF ama Sire mapan Sokle loina na KNF B ama susibaga loina na khara amana sok apan nangkre haidi pawasin hai Khut Thoknabadu da awang Nongpok lamdamdagi Lalhoubasingi amagi kadar ani asok apan nangki Myanmar Army gi personnel ani amasu asok apan nangki hairi press na phangba pawgi matung inna Sagyang region gi manung chanba Miao Thit ki Myanmar Army camp amadi Sagai National Army ki camp ga nakna leiba awang Nongpokki Lalhoubasingi gi apunba camp amada PDF amadi KNF B na landarak padagi akan mumong du Khut Thoknakibani hairi masing yamlaba PDF amadi KNF B gi afaba makali kulai paiba singna tha asigi hokibani pandagi Myanmar Army camp Sagang National Army camp amadi camp sing asiga nakna leiba awang Nongpok Lalhoubasingi gi apunba camp da question duna landaba horakibani numit humni supna RPG bomb yauna akan mumong du Khut Thoknarba matung ngasi yamna kanna Khut Thoknaki haide akan mumong du Khut Thoknaba adu da Myanmar Army ki maikay digi PDF amadi KNF B gi mathakta air strike susathaki haide amaromda awang Nongpokki Lalhoubasingi kadar sing adu safagada mfamda hongdokre hojiksu marakta nongmai kapna ba amadi bomb pokai bagi makol tari haide aduga mathingi update asna India laingak na khangbo chumgani mikal matung da nakal ani makwari sanarga waroisin puraklagani haibe Union Home Minister Amit Shah gi warol Manipur gi miyamna ta na ragman khali aduga huki basai 2023 dagi ngasi pa waroisin puraktriba lan asi ba horokliba ku kinar ku terrorist asi ba Home Minister terrorist na te haiba warol su yauri Home Minister gi warol sing asida state asida ningsing ba thoktraba matam dagi lerklaba ilhum miyamna kari kalam gada bagi haiba dulam dam asigi miyamna ikhang da khang naramna gani amabu oiro sahi ama helaba lan asi lamdam asida khundaminer be purup kang nupum na waba khang liba maram na athu matam da lan loisin badi pamna duna leiribani haibasi Home Minister na soidan khanglam gani khalli nakalam maram da lamdam asigi miyam maru oina yelhu mitei sing da sahi ama helaba Manipur gi lan asida mitei sing na lan de haiba khanghalu na ba Manipur gi mapal lamda soijaina na khundariba mitei sing da khanghalu na ba miyoi khongbu ama miyoi kuntra ka taruk na saba Kangbu ama UCM gi President Joychandra Konthojamna dusingduna satkibagi pausu lamdam asigi miyamna tana rabgalagi gani asigumna bokhongsat asina malemgi mafam kayada leiriba mitei singda ku kinar ku terrorist singna hana mitei singda atamna landarakpani haibasi khanghalumna ba thaurang amagi makhada satpa khongsatni haiba yai adubu terrorist ki sar chatliba terrorist oiraba Kuki sing India gi Home Minister Amit Shah na terrorist na te haidiba asigi nunggi oiba wan thok kari leibagi haiba wahang singdi Manipur gi yelhumi yek salai leiba purup kanglup singna hangduna leigada ba mali maram di sana ngana chatkada sajat lichat amadi oidaba aranba di yumpham oiraga makhoi gi oiba tongan ba lam ama Manipur dagi launaba lalong sing sathariba singda loinana mitei sing mi tam yelhumi sing gi ningsing ba thoktraba matam dagi leiraklaba leifam len sing kaya muk khonggul muthatnaba hotnabagi lalong oina senglaba leifam len kaya muk thugaibata natana maru phangna asengba leifam leirambagi khudam muthatpata natana mara leijaba micham kaya bo hatpa tupa tawriba singbu terrorist nate haiba sigi maram karigino haiba wahang hangningai da adumuk leiragani khalli maram di sana ngana chatkada sajak lichat amadi oidaba aranba mutat na balo na di lahat na senglaba leifam len kaya mak thugai patana tana maru phangna asengba leifam le rabagi khudam mutat patana tana mara leisa misam kaya bu hat patu patawriga sing terrorist na te haiba sigi maram karino habagi wahang hangningai di adubok leiragani khalim adubu pung maksing asi fana oiduna so mikhal lojingai gi mamang da lan loisinna ba silam na badi yadabra haiba wahang sing amuk laknari haiba tai nakala maronda India gi Prime Minister Narendra Modi na sahi ama helaba Manipur gi lan asi horokpa matamda state asda laktraba suthakar gi matung da lamdam asda laklaga nakal animakta themlaga lan asi loisinna ba kan waham pamuklam gadi maram na kadi gino haina Manipur gi miyam na kayar hanna handuna ngasi pamuklam asi miyam na handuna lainari maram aduna PM lakira laklagira pambay matuguna sahi ama helaba lan asi loisinna ba India lenga nasin ba duna sige para bikti ba yelo lamdam asigi miyam na kawan na ngara pathatara ganito helaba ni asi India lenga nakama video sing